ngasi phongkhiba tongan manipuri sifungsing amasung thokiba thawdo wathoksingdagi maruibi pausing khongwasaraga manipur top channel gi mekedigi miyamna thamjigi ahanbada FIR pangen hani Kihalakpadagi Pangaltabid Meira paibi singa AR sauna muknakre manipur thokliba lan asika mari leidana wangang lubagi damakta Assam Riffles na RP atholegi national secretary Meira thanauzam gi mathakta legal notice tharakpagi mayokta ngarang manipur gi tongan mafam singa parks na wokat mi pham pangthokibada ngaidingai sera asida Kaksing district ki Pangaltabid leiba kunthrakatari suba Assam Riffles ki captain amana Meira paibi singa FIR pangen hani Kihalakpadagi Meira paibi singa AR ga ngasi chauna muknakre Meira paibi amadi AR ani ki marakta sauna muna khiba thawdo aduga mari leina Meira paibi nupi amana phongdokhibada Pangaltabid leiba kunthrakatari suba Assam Riffles ki B company ga mafam adugi Meira paibi singa yana amagi matungni AR gi personal sing sathok sasin sengsak sana thaknaba puthok pusin tawbada ayaba lawnaraga ngasi phawba adumak sathok pusin tawmaduna lakli adubu ngasi pung mapalom taba mapalom khar helakpa aduwaida kem adugi hek tholapam lerak masinda leiba Meira paibi nupi singi manakta AR gi captain amana lusinglaga gari khara talakhi adugu mafam adu leiba Meira paibi sinda hana yanakhibadugi wangbada Assam Riffles ki personal nipan sakhirga personal mapan pusin gerakhi hana yanakibagi matungin Assam Riffles ki personal masing hena pusinba yaru haina Meira paibi sina haibada Assam Riffles ki captain aduna si ama puthokuna Meira paibi sina khuyek piu nakhoi na thakta FIR tawgun haina Kihalakpadagi nakalani gi marakta sauna mukna ba du thokibani paudu tanarakpadagi Pangaltabiga naknana leidiba khulsingdagi masing yamlaba nupi sina mafam adu thamjilakhi amasu mafam adu kunthrakatare suba Assam Riffles ki captain adu thamba yaro haina akanba mawong khongjang sasingki mungnabagi paudu hektabdi Kaksing district police ki additional SPM wongu police ki OC amadi kungani pan suba sector Assam Riffles ki makok thong officer ama mafam adu laktuna wari sanaduna warishin purana bukanaki adumaina ma wathukotugi matangna warishin purak ngamkhrabra natraga ngamkhidabra haibadudi haujimaki oina pau phauna bangamdri hairi amaromnana laingakta aroiboina appeal tawjari laingak kilusingba singna mating thokna lingjel manana aroiboina thabuk tawbiyo haina appeal tawjari misamna lebak ngalakpasi manipur gi puari da ahan mani lebak ngak pangamloidaba oiragana matik saba mioi kaya laidi habesi kaubigano haina Universal Mothers Organization UMO gi president Moirangthim Sarojini leimagi stirul amana phongdorakli ninganaraba kukising atopa lebak singi minung sifangnaba sangsilagniba anawba lalong miyamna wakal taminaduna section 5 leminarasi lan hauraga separate administration pangani khanjaramba ngasina makhoigi huran lamsaching malem pumna mas India langana khanglaktuna makhoigi panam phangnaroi khanbadigi kakngaunarab kuki khulai paibisina matam khra tumin leiruraba matung tampaki makha maikaida amuhana haukiba numini humni asida miyamna satharakli balanda sig aron malalong khangminaba mathok tayamadi aikhoi pumana Mikap thokminaba matam oire Home Minister phawbana Manipur thoklib irang ase Myanmar gi haijilakpa refugees singi wahaudi oirakpani haina phongdokpa lekhrabasu Bablu Luitongmum ko human right activist amana yaningdabagi wapam phongdoklibasi maki karamba aronba agenda lebano masagi phuruki meyokta leiraga kari khudong sapa phangbage kukisina nawhongna amuhana satharakli balanda si India gi kunung Delhi da September 8 amasum 10 da pangtokadoriba G20 summit asiga mari leinai habasi aikhoi punna khangmina saidi marak thana amasum makasa tajarak point special content moina mayamna thamjaramge Hoyalan paugi mga suba laymay digi lokha sarag special content moina imagi ibungo sadum ilage lanpham digi halaglo sel na nekpa lungi setpa khunek lan mising amasum sel na thema kuki sing wakhal tarakle lan pamdre hairak lagani saubam birdas pausi sida phongjariba waring singa sigi wakhal miyeng aiba masama sagini pausi sigi wakhal nam sum miyenga thoidokna mari lainade Imagi bungo sadum ilage lanpham digi halaglo sel na nekpa lungi setpa khunek lan mi singa masu sel na themba kuki sing wakhal tarakle lan pamdre hairak lagani saubam birdas yelongai saitharol kumbaba matam digi lerakpa natrabasu sursan maharaj English singa magasani panga maudraga mathoidagi English singa magasama panga nifuga mathogi matamdagi kuki singa sum lemina khibana yelongai kuki oiraba kuki lusingba singna singi sarukta naga singa lamgi wathok lanthok kya toina tholaki kumja English singa magasama panga maudraga ni thoida naga amasum kuki ani ki marakta akan makhut thoknarakhi kuki singna sauna mangjaki matamduragi kuki lusingba singna kuki kanglup taraga homdoi hanadi kuki kanglup yangkai lerami haine punsilaga apunba akan basakti ama samgana ba hotna rakibani kanglup singa dudi
aimol siru sothe gangte mar kom paite purum ralte simte sukte thudon thadau poi hairiba kuki kanglup taragum lesini nakala maramdana manipur gi naga kanglup singna anal siru sothe inpul kharam purum lumkang mau maram maring monsang paumai rongmai tangkhul tarau zemi Nagaland Arunachal Manipur punamakta khundai kuki amasum naga kanglup animakta yawba kanglup kharadi yansinai kanglup singaduna animakta yawde makhoi kanglupti tongana leijai haina paukse singda sengdokpusu thengnajaki haukiba kumja ing lising amaga samapan ga maudrada kuki amasum naga gi marakta khuthoknaraki madura nakal animaki miyoi samagi punsi longki amukasu hanna kuki sina kumja ing lising amaga samapan ga maudraga ni thoida naga sina landa bharaki lana dura naga sina sathina laksaki matam dudagi kuki lusing basingna aset pa pirep loraki bane kuki lusing basingna karamna makhui kuki kanglup ki mapangal sagat kadagi loinina naga amasung kuki animakta yawriba kanglup khara kuki community ki kanglup ta singsin gadagi haibisida ko yamna wangna thadaramani kuki sina khundariba Chuchampur Kangpokpi Sadar Hills masangna singba mafam singa naga ki mafam singa thangnariba singda khundariba community kanglup singasi kuki community ki kanglup ni haibigi propaganda ama sandoktuna community khara kuki kanglup sangki maduda paite singna makhoidi paiti oina leijage hairakpana maram oiraduna Chuchampur paite community ki mathakta kumja English amaga samapan ga maudraga taret ki June 13 da khut thaba rakhi akan bu khut thongna rakhiba aduda nakalani maki mamol yamna miyoi sahunga yankhai gi nithui gi punsi longki kayaman asu apanangki yum kya odonki matam du Chuchampur gi lamka bazar si ayama sarukta paite singna dominate tawribani loinana paite hairiba lon asi lon phaulon hairibani lana du numit taraga mari ni surakpa sahi dugi July 9 da khut thana balepki loinana July 9 da yana orol ama inaduna nakal ani magna khuyek pinaki haukiba kumja English ngani ahum da kuki community na makoi gi kuki homeland gi manglan phangnana bagi asar Assam gi yellow mi Karbi Anglong masakra hatuna makoi gi autonomy tan bigi khongjang sangsin bawki kumja English ngani ga mari da KRA na nongmata Karbi masa kunthraga mapan hakhi mamai thangda Assam lengana kuki punamak tanthuraki matungna Manipur gi manung hanjina leiba mafum singda refugee oina khundaratuna popi thabigi thabak thoram sing pekhalaki makoi gi popi thabigi thabak thoram sing khumang yana safalaki lam ekar lising taraga mangaga songarong gi saruk park sawna popi thabigi thabak sataraki maduri gi phanglakpa senpham singna apaba khusu khulai kayamarum nasinki kuki lusing basing amasum popi digi phanglakpa senpham singna kuki singna khundariba singnung manungi mafam punamang phaunana ba lambi semjinduna khulsing amaga samna libasini Bangladesh amasu Myanmar da makoi gi homeland phangnana ba yamna kan honaki adubu leibak singduna makoi bu kyarak hanna taktokrakibni mamai thangda makoina Myanmar gi tanthorakpa masing yamlaba lalauba sing makoi gi popi digi phanglakpa senpham singna mamit mamai thakanduna Manipur pusilakibni haukiba kumja English ngani ga taraga taret ki Manipur gi general election kuki militant singna senyam sauna thadaduna BJP gi candidate singi mateng pangki hainaki haukiba sahi English ngani ga taraga nipan ki parliament ki mikhal kuki singna angama mateng pangkibu loinana kumja English ngani ga kungani thoigi Manipur gi assembly election na BJP na absolute majority oinana biyamna sauna mateng pangkibani hainaki asumna kuki leader singna politics sanaduna suwas India lengakna handokpa ngamdribani hainarakli lakliba kumja English ngani ga kunga mari ga angan masarta pangthokadriba Lok Sabha mikhal BJP da yamna sauna senthang panglabu yai haina thajanaribani maramaduna haujiki thokriba Manipur gi tamthirib lanasi loisindribani loinana popi lokpagi matam ngairibani haina ninphung ngangnaribasini Home Minister na sahi lising ani henbegi puari leraba Manipur gi yellow mitei community gi maramda tapna khanglak paloinana double engine lenga asibu hingnana bamasum Lok Sabha gi election na sumai paknana kuki singi popi lok gi matam oibesu oiram gadra kanana khangmanati matam sangna popi thadun apabu mokal gi khusu khulai kayamarum laisilaba tungna tampakta leptana bom yawn landarak bisini asigum akan landa sita mitei khul ngak libisingna angak phangna ngamkhai de singnarakuna ngamkhai munnanabagi landa satharakliba kuki singa thawai pamudana lan ngakli lan thengnari nakalani maki mai kei da mi simina kaya marum thoklibini haukibu kumja English ngani ga kungani thu kuki community gi khwai gi makok thongwa leaders in khankhre ahanmada tongmang haukipna chairman anisuba Wilson L Hangsingna general secretary founder sing
मथकी मियोय अनि सिनी हाइना पाली मखोइगी सिम्बोल की होमनी हाइना होकिबु कुमजा इंग्लिश ngani कुनगनि थुइगी जनवरी 10 थुइद अमत ओइना यानदुना फोंख्रे हाइरिबु कुकी कम्युनिटी की लुसिंग अनि सिगी मथक्ता मसिंग यामलबु म्यांमार दगी तकथोलकपा लुंगी सेटप मिलिटेंट सिंग मणिपुर दा पुसिलखिबनि हाइना अखंgai सिंगना हाइनारि लीडर अनि सिगी लुसिंग मखार म्यांमार गी लुंगी सेटप मसिंग यामलबु मिलिटेंट कयामरुम सेल गी लांग थाक्तुना मणिपुर दा लैननबा सिंगनि सिंखोंग सिंगाद खुंदारी बमिते सिंगिलम तकथोलगा नाउनु खुंदा लेता अदुना लेहनगनि हाइदुना थाजब पिरमगनि लोइदना कुकी कम्युनिटी पुनमकि लुसिंग मसिंग सेल अमसुम अपप मखल गी खुसुकुलाई गी शक्तिना मिते कम्युनिटी गी मथक्ता लंदा अदुना कुकी कम्युनिटी गी लम पाकथोक सकथुनबा ललोंग क्या खनदुना मतेंग पांगनबा यामना कन होनदुना मांगजौनुना तंपाक मणिपुर की थबक तौरिबसिंग खुदिमा सुति लखोन खिबने मसुम इम्फाल दगी मयुम होंगना खिबने मधुगी मरमदे मीते सिंगना एसटी डिमांड तौरिबसि थिंगदुना सिंगमी सिंगी कम नाउ लेट अस रीजन टुगेदर हाइबा बैनर मखारी इहौक सगतुना हौकिबा मे अहुमदगी ट्राइबल सोलिडरिटी खोंजंग सतखिबने नुमित अदुगी नुंगथुल पुंग अहुमदगी सुसांगपुर गा तायना तुरबुंग कुकी सिंगना युमै थाबा हरखिबगा लोइनना कांगपोपी अमसुम संदेल दसु समान पुंगफमदा मीते सिंगी युमै थाबा हरखिबने असुमना नुमितुदगी मीते सिंगना खुंदारी मफुमसिंदा लेपतना लांदारकली मीते सिंगनासु येलहोंगिङैदगी लेरकलबा मसागी मरमदम कननबा लानगाकली हौजिक्ति लान असि थबु मरी मपुंग फाख्रे इंडिया मस मणिपुर लेंगन लान असि लाक्सिन बंगमद्रे सही सिगी हौकिबा अगस्त 19 मणिपुर की असेंबली फंबा नुमित के अयु अंगनबदगी कुकी सिंगना नोंगमै अमसुम बोंग गिलांदा सथरकपना नुमित मंगानि सुरखले नकल अनिमकी ममल यामनबो पुंसी क्या पिखमनखरे लांदी लोइबा नाइद्रे सिंगमी सिंगना तंबाकी मियामदगी अवाबी सेटिंग यामन हेलिबनी जाननबा सिंग थाव थुम फिरोल सेल लेत्रे करिसु लेत्रे सेल पियो हेरकले सेल दी इंडिया की लुसिंग सिंग अमसुम लानमी सिंगदा लान की स्ट्रेटेजी ओइना पियुदा पॉपीदगी लाको सेल लोइख्रे कोकी प्रजा सिंग पेनिंगाई सेल अमसुम साननबा लेरक्तरदुना साउनरकले नमलोइदबु लान करिगी हौरुरी लान लेपु हैरकलगनी सेल पीदुना नेकलुबा लुंगी सेट म्यांमार गी मिलिटेंट सिंग मितै सिंगी मथौना नोंमनोंमगी खंगलकले मरमदम ओइबनिना लमित तुमित खंगबहेनबा मरैबाकीदमक थवाई पामुदना थेंगनबसिदा अपब मखलगी खुसुखलाई बॉम्ब स्नाइपर पाइनदुनसु लक्षणबा ngamdre कुकी सिंगना हान लंदारुरगा मीतैना खुद हलकपद खुलाई पुदुना कायदुना सेले मीतै सिंगी लमनमदा लंथेंगनब किरकले सेलना नेकप खुनेकी कुकी मिलिटेंट सिंगनी लोइजिंग लोया लौक्सिलगा खुंदागनी खलुदुसु किरकले लैनिंद्रे लंथेंगनब तोलगे सीब सोक पामद्रे मीतै अथौबा खुलंगाकसिंग थवाई पामुदुना लांथेंगनरिबा ममा ओइबि पुनमगना मनम नमदुना नोंना थादोरकपा मीतै हीरो सिंगा करमना लंबा पारुगनी इंडिया की लनमी सेल पीब लेप नुमिता मखोई मतिंग पांगरोई तुमिना लेखरनी इमागी इबुंगो सदुम इलगे लनफमदगी हलगलो हाइना ममाओई पुनमगना नोंना लनफमदा मनम नमदुना थाजिनखिबनी ख्वांगदा खोंगसेट लाक्लदुना कुकीगी मिसंगदा लेबा इंडिया की लनमी सिंगबु ngaklabani masa singi tungda lumpu tawba ngamdanaba makasa tharak poina to papawna maitai officer thamjilakpi mayokta kuki singna khongjang sangsingkhre Sandel district की खेंगजोई सब डिवीजन की मनुंगसना लैबा डिंगपी एरिया दा मैती ऑफिसर ना कमांड तौबा असम राइफल्स की यूनिट थमलगनी हाइबगी मयुक्त संदेल की सेलोल विलेज ता मसिंग यामलब की सिंगना खोंजंग संसिंखरे एजेंसी की फंगबो पाउसना मखाताना हाइ सेलोल विलेज ता पुल्लिबा मसिंग यामलब मियै सिंगदा वकत खोंगसत सतनबा थौरांग तौखि अदुबु मफम अदु हानदगी पोस्टिंग तादुन लैबा असम राइफल्स ना मियामगी खोंगसत अदुबु थिंखि पाउमिसिंग याव गाड़ी फावबा हेंगसी विलेज तकी हेना संगनखिदि लोइनना रैली यावबो लाकपो मियै क्यासु हेंगसी विलेज त लैबा असम राइफल्स गेट थातुना थंखि असम राइफल्स की मेकेदि अकनबा थिंबा थमनबसु मफम अदुदा हानदगी लैबा मियै खरना खोंजंग संसिंखि मसिदसुनतना हेंगसी विलेज पब्लिक ग्राउंड की हेंगसी एयर फाव रैली सखि हिरामसिगा मरी लैनना खेंगजोई की कुकी चिफ एसोसिएशन की सेक्रेटरी थांजमांग हाउकिबना पाउमिसिंग हाय लमदमसिगी जियो पॉलिटिकल की फिबमसि येंगलगा सेलोल मैतै ऑफिसर न लुसिंग AR यूनिट अमा थंबा हाइबसि याबा ngamloi कुकी मियामसि असम राइफल्स की मयुक्त लैबदि नथि अदुबो मैतै ऑफिसर अमा हाबलकपा सिदि याबा ngamloi हौजि हौजि मैतै अमदि कुकी की मरकता खामथेंग मुक्नरिङै सेरा सिदा मैतै ऑफिसर अमा हाबसिलकपा हाइबसिन हेना पामदबु थौदोक थुलकनि मसिना असम राइफल्स अमदि कुकी मियामगा हानदगी लैनरिबा मरिदा असौब अकायबा लाकनि कारिगुमा मियामगी अपामगी मयुक्त मैतै ऑफिसर असि थमजिलकपा तारबदि मखल मखा कागी खोंजंग संगसिलगनि हिरामसिगी मतना कुकी चिफ एसोसिएशन थासि अमदा शिलोंग लैबा असम राइफल्स की डायरेक्टर जनरल दसु अयिब सिरोल पिसिनखराइदि
Makasa tarak po na pong napampauksi di kito papaukra naman. Kuki families ng aroy po na impal ki lapukibado ethnic cleansing ni. Security force na kuki gi mi kun nga maribu namdo na impal gi Zameri ki laphukiba sin Imphal Valley da ethnic cleansing asi mapungpa na pangthokle haina Congress ki lusingba peace tamram na phongdokre social media X haina khangnakraba Twitter da peace tamram na India da ain leitebe ki thong satakhiba sidagi hen ikai ngai oiba karisu leitri haiki The Hindu Pauxi da people report amagi matungin Imphal leiba Kuki family manga masagi yumdagi security na namdana laphukiba gi pausina takpadi maitai na masing yamna khundaba Imphal Valley da ethnic cleansing asi mapungpa na pangthokle State government ethnic cleansing asi mapungpa na pangthokle masum center na di state government na constitution gi matungin na thabak tawri hana phongthokle masidagi hena ikai ningai oiba karisu leitre masina India da ain leitebe gi anobu khudam ule Kuki gimi kungamari Imphal Valley digi security na namduna lapthok piri haibigi maral sirakli haina Hindustan Times na mangzonor report awkrabane security gi maike digi di hariba mi singadu tekta kaitana bagi damaktani haina phongdokhibane Panmayai Manipur irang si thokpa horakpadagi Imphal digi Kuki jau community gi mi lising kaya sapakadaba singi mafam singda thaidokhibane sap manaba mona Kuki singna masing yamna taba mafam singdagi maitai sing pothorakhibane tholibi irang asida punami chamaga humfuga manga rongi punsi mangkrabane punamak si oiduna su Kuki jau community gi mi kharasi irang thoklabasu akanma security gi section thorang loinana Imphal gi new Lembolen gi mafam sida matam sangna lairakhibane aduba hauzik tholi birang si amukke hena sathirakpa loinana makhoibu soktana bagi dama haukhib irai numiki aingda safagataba mafamna security na phuthokibane maraksida congress ki lusingma pisitam ramna Kuki family sing aroiboina Imphal gi laphukiba do ethnic cleansing ni haina phongdokibasi status gi issue mapungpha na khangdabane asiguma lusingba wana Manipur gi issue mapungpha na khangdaba si lebak thibini haina BJP gi MLA RK Imon phongdokre RK Imona social media X hana Twitter haina khangnaram ba sita phongdok wafamda Congress ki masak nairaba lusingba pisitam ramna asiguma nakal nama tigoi wafam ama phongdorakpa haibasi Manipur gi issue si mapungpha na khangdabane Pisitam ramguma lusingba amana phongdorakli wafam asi Manipur gi Congress ki lusingba sing asumbu wafam khangandaba gi mahuta state asida president rule purakpa khaktada khanbanani haina lobi hai RK Imona hai Congress ki lusingba amatan state asida leidiba illegal immigrants narcotic cross borders infiltrations insurgents group na ground rule thugaiba border fencing reserve forest ta khunda silakpa masum atai hiram sing parliament ta puthokpa leikrabra state asigi manungda leidibi issue sing asi parliament ta puthoktuna ngamkhibasi union home minister khaktane state asigi manungi issue khangna state asigi issue operation proper ngamlai mangna hai how kiba government anti national oiba Burmese based insurgent group singa khutsoknaba Makoi de Indian passport piba mandi makoi bu tawning bu tawon bi ki thabuk chathabana tana state asigi miyam gi fana ba kari stokidi haukiba government na thawong singa du taram drabdi Manipur asi asigumba issue asi lairam loidabani kanglo masal gi marat umkhana ba lairam loidabani pisitam ramna khangadab Imphal haujisu Kuki mi sing laidi mi kyamad irang asi thoktringai gi mamangna makoi gi asing mafamda hanba pami more amasum Susampur da ethnic cleansing asi lairam labasu Manipur gi tampaki lamda ethnic cleansing laite adubu kanagumana state asigi mafam ama hektada masagi maramda haningba tarabdi maduda government na thabuk pangthokani haiba imona phongdokli adu haujuguna di myam paus matang sa lusinjarage masum myam pura no update ngaminasi